New Kaithelman Bida Pangthokpa SSGD gi recruitment yaunaba chatkiba miyoi ahumgi maraktagi Thoubal Khekman maning laikai Ningombam Johnson buna Leimakhongda leiba army na kalhobadagi phanglaga Thoubal LEISHANGTHEM awang laikai oinam thoithoi amasung Thoubal Khekman wangma taba mayai laikai thoksom thoithoiba miyoi anisigi langla langjin khangba ngamdana leirakhibani adubu social media da Hills Mojo kauba YouTube channel amadagi phangba ngamdana leirakhiba miyoi anisina pabung biren aikhoi bukan biu makhoi gi demand pithoktuna aikhoi gi thawai bukan biu haiba video clip ama viral oirakli pabung biren komite masa muina pabung biren hunda bahung tang masajingna hajage pabung biren ibani bu singona samani khambi bo taragadi pabung biren ibani thawaje amutani kambiu yamgona pabiba Dabije, pabung biren umtangi athubada yamul humda yaunaba pabung biren athubada honabiu aduga ibani buju umtangi pabung biren mutim samuina koibu nasamani khalaga umtang kambiu thawai pabung biren thamo songna thamo singna hajari nasana pabung biren mutim sa asing boi taragadi koigi sibu umtadi kambiu yambu dimani ju pabung biren athubada yari makai thubada phangaba pabung biren umtang honabiu singtung thamo singna pabung biren ai hajagi